Hi viewers, welcome to my channel Laije Entertainment. Ngasi amuka hanna mayambu Laije Entertainment gi live ta mayambu taram okchari. Ngasi se yamna special oiba numit amani aikhoi gi profession da leiba oja gi profession da leiba aikhoi gi damakta di yamni special oiba numit amani Teachers Day 5th September. Actually si Manipur pumbada 5th September da sarkar gi mafam school khara da pangthone adu aikhoi gi restriction khar laibana maram oreraka khoise any day ama khakte any school gi pangthok nei masi anyway khoina thain dagi hauna Teachers Day habsi 5th September the pangtho lai ngasi asugum yam special oiba numit ama khakte ai live amtang tawjage haina khanduna maru aina kari gi damaktuna haiba matamda ngasi ayuktagi ayu nganbadagi hojik phawda aigi nungsiraba satra mairoi singna engonda tongan ba wishes happy Teachers Day gi wishes kaya ama thare ai reply hanba ngamdaba konga am yaure adu ai gi YouTube channel sigi kuthang da live oina makhoi da ai ingonda wish torko mayam do aina hainingai leitna thagat phongdok chari thanks giving gi yamne special oiba aina live ase semjabani masida live te su changbira aga wish tau ningba natra kari gumba makhak pokmen paumina bagi tanja do si live channel sida laujage aina phami ba mafam se background di yang view yamna natural oiba yam mafam yam nungai ba mafam amani ai ka manungda tawge toramani adu humang su yam sauba aduga funba aduna yam nungai ba mafam khakta khoi gi hingon gi maningda tawraga ai mayam ga sum nungai na ngaktang kuidabida sida mamta gi message ama lae ai sum pajage message singse mamta soibam happy Teachers Day haina haire mamta thank you so much Thagachari ichana sumai tara wish tawbirakpagi damakta aigi live se tasengnamak mayamna wish tawbraga ai khuda ta khumba yanabagi damakta aigi channel ase aina live se tawjabni ngasi se special Teachers Day live haina ai sum mingthon mani ai sum marmarta sum message mayam lakpa matam ai sum pajarake mamta sar nungairi bro hai ai yam nungairi mamta noi su nungairamani khalle nungai ba haibase lockdown manungni mayamna sum khambiri dungai lockdown manungi nungai basidi nungai makhal amani school ka daba tuition chataba yum da sum phammaga thabing khang yumgi thabing khang family member singa pullaga yam tawmina bai tanjada yam phange okay ai live se ai gi mairo singa yaragadi changbira ai kuina tawjaroi minute 10 15 khaktang ai live ta leijage adugi matungda aina sum nungairiye aisu sir okay mamta thank you ai live ta la changaga chatting tawbibagi damta thank you tasengna aina karigumba wafam ani ahum ta thamge tawbani live se ai gi channel sila live se tawdaba kuire marakta sum message ai pajage ko em sadia kaidawrige sir kaidawrige adu nang hoji uri sini ai mayam mamangda ai YouTube channel la live tawri aduni tawba haibabu hoji ki oina wafam ani ahum tang ai thamjage tawbani aigi live ki channel sigi live aigi thado ipsi kuthang sida ahambada aigi Laije Entertainment da hojik se tongan ba koi chalaga blog kaya ama mamang na namam ba do ai hojik lockdown manung na nambang ngamdre adui tanja lobo ngamdre aduna aina maru aina hojik tawri base mayam gi damakta pau khangna bagi damakta taret makhai gi ayuki pau sima nungti gi ai upload tawjarabani aigi channel le sum changbiu subscribe tawba viewers singna bell icon se soidana khingbiu bell icon khinglagadi notification se sum chatlauna tholaga mayam se kari thagalai noi khudakta uba phangnabagi damakta masimtang mayamna soidana tawbiro subscribe taw matuna bell su nambiro aduga aigi video thaglap matamda ai description da hek changa yengbiu description da su kaigina haiba matamda ai description da details kaya amasum hapani aina mairosina khangni details sing hapani maru aina ai huji aigi WhatsApp number mayam da ai pijaramge mayamgi class 10 gi mairoi singna nahan engonda message kya ma tharai ngas handaki aikoi gi Bodo Secondary Education Manipur gi makhada khoina revise syllabus tawkiba 30% 50% ga tawkibda adi matangda ai blog semjabani mamangda video sem khrabani
ꯑꯗꯣ ꯍꯧꯖꯤꯛ ꯑꯀꯨꯞꯄ ꯍꯦꯟꯅ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎ ꯀ꯭ꯂꯥꯁ ꯇꯧꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯗꯨꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯃꯈꯥ ꯇꯥꯔꯒ ꯇꯥꯔꯗꯤ 50% ꯂꯥꯛꯇꯣꯏꯅꯤ ꯌꯥꯝ ꯂꯨꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤ 10ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ 10ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯈꯔ ꯇꯧꯕꯤꯌꯨ ꯅꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯝ ꯊꯥꯒꯅꯤ ꯑꯇꯩ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯇꯨ 8 ꯐꯥꯎꯕꯗꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯃꯣꯁꯟ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯝ ꯇꯧꯈ꯭ꯔꯒꯁꯨ 9, 10ꯗꯤ ꯁꯨꯝ ꯁꯣꯏꯗꯅ ꯄꯔꯤꯈꯥ ꯑꯃ ꯀꯔꯤ ꯑꯃ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯑꯁꯤꯃ ꯁꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯇꯣꯉꯥꯟꯕ ꯀꯃꯦꯟꯗ ꯑꯩꯅ ꯁꯤꯒꯤ 50%, 30%ꯒꯤ ꯗꯤꯇꯦꯜꯁꯇ ꯑꯇꯣꯞꯄ ꯁꯕꯖꯦꯛꯀꯤꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯁꯕꯖꯦꯛꯁꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤꯅꯤ ꯑꯗꯣ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤꯗ ꯑꯩ ꯀꯨꯞꯅ ꯅꯩꯅꯈ꯭ꯔꯕꯅꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯉꯁꯨ ꯑꯩꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯕꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯋꯥꯆꯦꯞ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯅꯣꯠ ꯇꯧꯁꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯗꯥꯎꯠ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀꯦ.ꯑꯦꯝ ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ 10K + ꯆꯠꯂꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 10K+ ꯂꯩꯔꯕꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯥꯝ ꯀꯥꯟꯅꯕ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ 9856438097 ꯑꯃꯨꯛꯇꯪ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩ ꯋꯥꯆꯦꯞ ꯅꯝꯕꯔꯁꯦ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯑꯦꯅꯤ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗꯔ ꯑꯩꯅ ꯊꯥꯒꯠꯅꯤꯡꯕꯒꯤ ꯃꯇꯥꯡꯗꯔ ꯁꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩ ꯋꯥꯆꯦꯞ ꯅꯝꯕꯔꯗ 9856438097 ꯁꯤ ꯑꯩ ꯁꯨꯝ ꯁꯣꯏꯗꯅ ꯄꯥꯏꯔꯕ ꯅꯝꯕꯔ ꯑꯃꯅꯤ ꯑꯣꯀꯦ ꯑꯅꯤꯁꯨꯕꯗ ꯁꯤꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯑꯩ ꯍꯧꯖꯤꯛ ꯃꯔꯛꯇ ꯑꯩ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁ ꯀꯌꯥ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯇꯁꯦꯡꯅꯃꯛꯇꯤ ꯇꯣꯉꯥꯟꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦ ꯇꯧꯕꯅꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁ ꯍꯥꯏꯅ ꯑꯗꯨꯕꯨ 17 ꯁꯦꯞꯇꯦꯝꯕꯔ ꯂꯥꯛꯏꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 17ꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯂꯥꯏꯚ ꯊꯥꯒꯠꯆꯔꯤꯕ ꯑꯩꯒꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯆꯦꯅꯦꯜꯁꯦ ꯃꯁꯤ ꯃꯣꯅꯦꯇꯥꯏꯖ ꯕ꯭ꯂꯣꯛ ꯇꯧꯔ ꯊꯝꯃꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯀꯟꯇꯦꯟ ꯑꯃꯈꯛ ꯑꯩꯅ ꯊꯥꯒꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄꯒꯤ ꯀꯟꯇꯦꯟ ꯑꯃ ꯊꯥꯒꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯊꯥ ꯑꯃꯁꯦ ꯕ꯭ꯂꯣꯛ ꯇꯧꯔ ꯊꯝꯕꯅꯤ ꯃꯃꯥꯡꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 16ꯗꯒꯤ ꯕ꯭ꯂꯣꯛ ꯇꯧꯕꯅꯤ ꯑꯩ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯂꯥꯏꯚꯁꯤꯁꯨ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕ ꯌꯥꯗꯦ ꯆꯨꯝꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯅꯨꯡꯁꯤꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯀꯟꯚꯦ ꯃꯦꯁꯦꯖ ꯊꯦꯡꯛꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯨꯝ ꯁꯦꯝꯖꯕ ꯕ꯭ꯂꯣꯛꯅꯤ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕ ꯌꯥꯗ ꯂꯩꯔꯤ ꯑꯩ ꯃꯔꯛꯇꯁꯨ ꯃꯦꯁꯦꯖ ꯁꯨꯝ ꯄꯥꯖꯒꯦ ꯃꯦꯁꯦꯖ ꯂꯥꯛꯏꯉꯩꯗ ꯁꯨꯝ ꯄꯥꯎꯏ ꯄꯣꯏꯔꯩ ꯅꯤꯡꯊꯧꯖꯥꯒꯤ ꯃꯦꯁꯦꯖ ꯁꯔ ꯍꯤꯁꯇ꯭ꯔꯤꯒꯤ ꯗꯤꯗꯛꯁꯟ ꯄꯣꯔꯁꯟꯗꯣ ꯈꯔ ꯄꯟꯕꯤꯔꯝꯃꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯗꯤꯗꯛꯁꯟ ꯄꯣꯔꯁꯟꯁꯦ ꯄꯟꯕꯤꯕ ꯍꯥꯏꯁꯦ ꯑꯩ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯦꯞꯇ ꯑꯩ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯗꯨꯒꯤ PDF ꯐꯥꯏꯜꯗꯣ ꯑꯗꯨ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤ ꯂꯧꯔꯤꯕ ꯑꯣꯖꯥꯁꯦ ꯃꯉꯣꯟꯗ ꯑꯗꯨ ꯀꯨꯞꯅ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛ ꯑꯗꯨꯒꯤ ꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯩ ꯍꯥꯏꯍꯜꯂꯛꯀꯦ ꯄꯣꯏꯔꯩꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯔꯨꯅꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯄꯣꯏꯔꯩ ꯍꯣꯔꯔ ꯁꯔ ꯁꯤꯗ ꯂꯇꯥ ꯑꯊꯣꯛꯄꯝ ꯁꯔ ꯎꯕꯁꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯂꯇꯥ ꯊꯦꯡꯛ ꯌꯨ ꯂꯇꯥꯁꯦ ꯀꯅꯥꯅꯣ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯑꯩ ꯁꯥꯇ꯭ꯔꯤꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯀꯗꯥꯏꯗꯩꯅꯣ ꯑꯩꯁꯦ ꯆꯞ ꯆꯥꯕ ꯀꯥꯎꯈ꯭ꯔꯦ ꯂꯇꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ 2000 ꯀꯌꯥꯒꯤ ꯕꯦꯁꯅꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯉꯁꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯋꯤꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯑꯗꯨꯅꯅꯤꯀꯣ ꯔꯤꯁꯤꯀꯥꯟꯇ ꯎꯁꯝ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯁꯔ ꯍꯣꯏꯒꯤ ꯂꯃꯟ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯔꯤꯁꯤꯀꯥꯟꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯋꯤꯁꯦꯁ ꯅꯪꯒꯤ ꯋꯤꯁ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯃꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯤ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯅ ꯍꯥꯏꯕꯨ ꯅꯈꯣꯏ ꯃꯤ ꯑꯣꯏꯔꯛꯄ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏ ꯒꯤꯐ ꯍꯥꯏꯕꯕꯨ ꯑꯩ ꯁꯨꯝ ꯃꯦꯁꯦꯖꯁꯦ ꯄꯥꯔꯒꯦꯀꯣ ꯑꯩ ꯉꯁꯤ ꯃꯦꯁꯦꯖ ꯄꯥꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯄꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏꯚꯁꯦ ꯇꯧꯖꯕꯅꯤꯀꯣ ꯑꯦꯂꯤꯅꯥ ꯂꯃꯥꯕꯝ ꯁꯔ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯊꯦꯡꯛ ꯌꯨ ꯑꯦꯂꯤꯅꯥ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯗꯤꯌꯔ ꯑꯦꯟ ꯐꯥꯔ ꯃꯃꯥꯡ ꯈꯔ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯀꯣꯟꯇꯦꯛ ꯇꯧꯈꯤꯕ ꯉꯝꯈꯤꯗ꯭ꯔꯕ ꯉꯔꯥꯡꯁꯨ ꯆꯍꯤ 12ꯃꯨꯛ ꯎꯅꯈꯤꯗ꯭ꯔꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯕꯨ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯀꯌꯥ ꯑꯃꯈꯛꯇ
ꯃꯃꯥꯡꯒꯤ ꯆꯍꯤ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯃꯛꯁꯨ ꯑꯇꯩ ꯁ꯭ꯀꯨꯜ ꯂꯣꯏꯅꯃꯛꯀꯤꯁꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯇꯤꯆꯔꯁ ꯗꯦꯁꯤ ꯌꯥꯝ ꯆꯥꯎꯅ ꯅꯨꯃꯤꯠ 4-5ꯅꯤ ꯇꯧꯗꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁ ꯇꯧꯗꯅ ꯐꯦꯁꯟ ꯁꯣ ꯇꯧꯗꯅ ꯑꯣꯖꯥꯒꯤ ꯒꯤꯐꯀ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯤꯆꯔꯁ ꯗꯦꯗꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯚꯦꯂꯨ ꯂꯩꯇꯦ ꯑꯁꯨꯃꯥꯏꯅ ꯋꯤꯁ ꯄꯤꯔꯛꯄꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯑꯩ ꯃꯔꯛ ꯊꯠꯅ ꯁꯨꯝ ꯑꯩ ꯀꯩꯅꯣ ꯂꯇꯥꯒꯤ ꯉꯁꯥꯏꯗꯣ ꯁꯥꯔ ꯑꯩ 2019 ꯃꯦꯇ꯭ꯔꯤꯛ ꯊꯥꯈꯤꯕꯗꯨꯅꯤ ꯑꯣꯀꯦ ꯂꯇꯥ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯊꯪꯁꯨ ꯃꯦꯁꯦꯖꯁꯦ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯟ ꯆꯤꯡꯁꯨꯕꯝ ꯁꯨꯃꯤꯠ ꯆꯤꯡꯁꯨꯕꯝ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯁꯥꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯆꯤꯡꯁꯨꯕꯝ ꯁꯨꯃꯤꯠ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯖꯣꯕ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯃꯌꯥꯝꯗ ꯖꯣꯕꯀ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯈꯦꯠꯅꯕ ꯑꯝꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯖꯣꯕ ꯍꯥꯏꯕꯁꯤꯗꯤ ꯄꯩꯁꯥꯒꯤꯗꯃꯛꯇꯅꯤ ꯑꯩ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯤ ꯑꯩ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯗꯦꯠ ꯏꯁ ꯀꯣꯜ ꯖꯣꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯊꯕꯛꯄꯨꯗꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯗꯣꯛꯇꯔꯒ ꯑꯣꯏꯔꯤꯁꯦ ꯄ꯭ꯔꯣꯐꯦꯁꯟꯅꯦꯕ ꯖꯣꯕ ꯍꯥꯏꯕ ꯌꯥꯗꯦꯕ ꯀꯠꯊꯣꯛꯄ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯦꯛ ꯁ꯭ꯄꯤꯔꯤꯠ ꯂꯩꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯇꯤꯆꯔꯁ ꯑꯣꯏꯕꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯤ ꯑꯩ ꯃꯦꯁꯦꯖꯇ ꯑꯃꯨꯛꯇꯪ ꯁꯨꯝ ꯄꯥꯖꯒꯦ ꯏꯁꯤꯀꯥꯟꯇ ꯎꯁꯝ ꯁꯥꯔ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨ ꯑꯣꯀꯦ ꯍꯣꯏ ꯅꯪꯁꯨ ꯔꯤꯁꯤꯀꯥꯟꯇ ꯑꯩꯁꯨ ꯑꯅꯥ ꯑꯌꯦꯛ ꯊꯣꯏꯗꯣꯛ ꯌꯥꯎꯗꯦ ꯀꯣꯔꯣꯅꯥꯒꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ ꯆꯠꯊꯣꯛꯇ꯭ꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨ ꯉꯁꯥꯏꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯑꯩ ꯀꯩꯅꯣꯝꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯍꯧꯒꯦꯀꯣ ꯃꯌꯥꯝꯗ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯗꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯍꯧꯕꯅꯤ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯈ꯭ꯔꯦ ꯃ꯭ꯌꯨꯖꯤꯛꯁꯨ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯚꯣꯀꯦꯜꯁꯨ ꯁꯥꯔꯒꯤ ꯚꯣꯀꯦꯜꯁꯦ ꯈꯔ ꯄꯥꯕꯅꯤ ꯀꯣ ꯑꯗꯨꯅꯈꯤꯇꯪ lumba ꯚꯣꯀꯦꯜꯁꯦ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯐꯖꯕ ꯇꯧꯔꯛꯀꯦ ꯃꯔꯛꯇ ꯄꯣꯏꯔꯩꯒꯤ ꯃꯦꯁꯦꯖ ꯁꯥꯡꯅꯕ ꯃꯦꯁꯦꯖ ꯑꯃ ꯏꯔꯩ ꯄꯥꯔꯛꯀꯦ ꯄꯣꯏꯔꯩꯒꯤ ꯅꯤꯡꯊꯧꯖ ꯁꯥꯔ ꯉꯁꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯈꯨꯔꯈꯨꯜ ꯁ꯭ꯇꯦꯟꯗꯔꯠ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯈꯨꯔꯈꯨꯜꯒꯤ ꯁ꯭ꯇꯨꯗꯦꯟꯁꯁꯤꯡꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯔꯨꯟ ꯅꯤꯡꯊꯧꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯈꯣ ꯑꯣꯀꯦ ꯀꯩꯅꯣꯅꯦ ꯄꯣꯏꯔꯩ ꯈꯨꯔꯈꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁꯥꯔ ꯑꯔꯨꯟꯁꯦ ꯅꯣꯏꯒꯤ ꯑꯩꯒꯤꯗꯤ ꯁꯥꯇ꯭ꯔꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯩꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯁꯨ ꯑꯩ ꯂꯥꯏꯚꯇ ꯆꯪꯉꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯥꯏꯚꯇ ꯃꯥ ꯆꯪꯉꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯥꯏ ꯃꯦꯁꯦꯖꯁꯦ ꯄꯥꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯑꯩ ꯁꯣꯏꯗꯅ ꯀꯟꯚꯦ ꯇꯧꯖꯒꯦ ꯅꯣꯏ ꯈꯨꯔꯈꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯣꯏ ꯁꯥꯔ ꯑꯔꯨꯟꯗ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5 ꯃꯃꯥꯡꯗ ꯑꯩ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯑꯩ ꯂꯥꯏꯚꯇ ꯆꯪꯉꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤ ꯑꯩ ꯉꯁꯤ ꯂꯥꯏꯚꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯆꯦꯇꯤꯡ ꯇꯧꯔꯒ ꯋꯤꯁꯀ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯥꯏꯚꯁꯦ ꯑꯩ ꯃꯤꯅꯤꯠ 10-15 ꯈꯛ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯌꯦꯡꯒꯦ ꯈꯤꯇꯪ ꯁꯥꯡꯇꯣꯛꯀꯦ ꯆꯦꯇꯤꯡ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯃꯌꯥꯝ ꯂꯥꯛ ꯇꯥꯔꯗꯤ ꯃꯦꯔꯤ ꯑꯍꯩꯕꯝ ꯃꯦꯔꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯁꯥꯔꯅ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯤꯌꯣꯀꯣ ꯄꯥꯛꯄꯤꯌꯣ ꯁꯥꯔ ꯁꯤ ꯅꯠꯇꯅ ꯀꯔꯤꯝꯇ ꯄꯤꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯁꯥꯔꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯦꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒꯤ ꯋꯤꯁꯇꯨꯃꯛꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯅꯣꯏꯅ ꯒꯤꯐ ꯑꯆꯧ ꯑꯆꯧꯕ ꯄꯤꯕ ꯑꯩꯈꯣꯏꯗ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅꯤꯅ ꯑꯁꯨꯝ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯕꯁꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯂꯝ ꯂꯥꯞꯅ ꯂꯩꯔ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯪꯉꯒ ꯁꯥꯔꯁꯦ ꯋꯤꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯒꯦ ꯁꯥꯔꯕꯨ ꯅꯤꯡꯁꯤꯡꯂꯤꯅꯦꯕ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯅꯦꯕ ꯑꯣꯖꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯤꯅꯦꯕ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯗꯨꯅꯦꯕ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯋꯥꯈꯟꯗ ꯐꯥꯎꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯋꯤꯁ ꯑꯃ ꯇꯧꯅꯤꯡꯗ꯭ꯔꯕ ꯑꯗꯨ ꯅꯨꯡꯁꯤꯗꯦꯅ ꯇꯥꯛꯏꯅꯦꯕ ꯒꯤꯐ ꯈꯛꯇꯪ ꯄꯤꯕꯅ ꯃꯤꯡꯒꯤꯗꯃꯛꯇ ꯐꯣꯔ ꯗ ꯅꯦꯝ ꯁꯦꯛ ꯃꯤꯡ ꯈꯛꯇꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒꯤꯐ ꯄꯤꯕꯗꯨꯗꯤ ꯑꯗꯨ ꯇꯤꯆꯔꯁ ꯗꯦꯅꯦ ꯍꯥꯏꯕꯗꯤ ꯒꯤꯐ ꯑꯆꯧ ꯑꯆꯧꯕ ꯄꯤꯔꯒ ꯇꯤꯆꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯑꯩ ꯑꯣꯖꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯗꯦꯠ ꯏꯁ ꯅꯣꯠ ꯗ ꯄ꯭ꯔꯨꯐ ꯑꯗꯨ ꯑꯣꯖꯥ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯆꯞ ꯆꯥꯕ ꯅꯠꯇꯦꯕ ꯅꯤꯡꯁꯤꯡꯕꯤꯕꯁꯦ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯁꯤ ꯄ꯭ꯔꯃꯥꯟ ꯑꯃꯅꯤ ꯊꯦꯡꯛ ꯌꯨ ꯃꯦꯔꯤ ꯃꯔꯛ ꯊꯠꯅ ꯁꯨꯝ ꯑꯩ ꯁꯨꯝ ꯅꯣꯏꯒꯤ ꯆꯦꯇꯤꯡ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩ ꯁꯨꯝ ꯆꯦꯇꯤꯡꯁꯦ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯉꯁꯥꯏ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯁꯦꯀꯣ ꯑꯩ ꯉꯁꯤ ꯏꯁꯄꯦꯛꯁꯨ ꯎꯞꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯄꯦꯛꯁꯦ ꯑꯩꯒꯤ ꯏꯁꯄꯦꯛꯁꯦ ꯈꯤꯇꯪ ꯕ꯭ꯂꯔ ꯆꯠꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯄꯦꯛ ꯎꯞꯇ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕ ꯑꯩꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯑꯩ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯁꯦ ꯁꯥꯏꯟꯁ ꯁ꯭ꯀꯨꯜꯗꯅꯤ ꯁꯥꯏꯟꯁ ꯁ꯭ꯀꯨꯜ ꯏꯝꯐꯥꯜꯗꯅꯤ ꯄꯥꯡꯒꯩꯗ ꯂꯩꯕꯅꯤ
ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯑꯅꯧꯕ ꯁꯥꯔꯛꯄ ꯑꯩꯈꯣꯏ ꯍꯥꯎꯁ ꯈꯥꯏꯗꯣꯛꯑꯦꯕ ꯑꯅꯧꯕ ꯁꯥꯔꯛꯄꯗ ꯔꯃꯟ ꯍꯥꯎꯁ ꯇꯦꯒꯣꯔ ꯍꯥꯎꯁ ꯅꯦꯇꯥꯖꯤ ꯍꯥꯎꯁ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯚꯥꯖꯤ ꯍꯥꯎꯁ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯎꯁ ꯈꯥꯏꯗꯣꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ नौना कंस्ट्रक्शन तौरप हाउस कंस्ट्रक्शन तौरप अदुदा याम तमनखिब करी मौन कमाई तमनखिबनो अदुदा अखोई इमानबा छात्र जूनियर छात्र कया अमसु लाकना फाना तौखिबा खोखिबगी वारी लैयेबा असि मयाम से तसेना रियलिटी वारी सु सोन लिरके अयामना रियलिटी वारी ममांगी अहानबा हॉरर की स्टोरी लिखिबदे रियलिटी वारी नि मरक सद अयन खरा कावखिबगी वारी से नुंगाइनबगी तम तसेना हाइदि मसाला खरा सु हापिनी अदुगुम वारी क्या हॉरर वारी स्टोरी से मरक थना आई चैनल असिगी खुथांगदा एंटरटेनमेंट ओइनबगीदमक्ता आई खरा खरा सुम हापचरके आइना मतांग से अपील तौजनिंगबदी आइगी व्यूअर्सिंग आइगी सब्सक्राइबर्सिंग अपील तौनिंगबदी कैनो हाइबा मतमदा कनागुम्बदा हॉरर स्टोरी से लेबिबा तारगदी आई WhatsApp ता PDF फाइल गुम्बा सेमलगा थाबिरो आई सोइदना मयामदा प्रेजेंट तौजगे अमतुगा आई हाइजगे को सिवाइसे आई कुइदेगो आई मयामदा हाइजगे ना तौरबिस आई हुजी मणिपुरी हॉरर स्टोरी तौरिसे मसी इसाई ओबे वारीबुदी खरा मरी मंगा लैयेबा फजा फजा रियलिटी दे बेस तौबनते असेंग थोक थौदो नक्ते आइना लीदोरिसे वारीसे हॉरर स्टोरी सिंग अदुगा अदु नतबा अतोपा कनागुम्बा आइगी व्यूअर सिंग आइगी सब्सक्राइबर सिंग मैम 10K की मथद सब्सक्राइबर लैरबने हुजीसे आइसे अदुदा अदुगी सिंगदा हॉरर स्टोरी सिंग लैबा तारगदी स्टोरी से वारी से लैबीबा तारगदी आइगी WhatsApp ता थाबिरकप्रा आइगोना कांटेक्ट तौबिरकप्रा अमतंग फोटो कापगा थाबिरकप्रा इथोगा अदुगुम अमतंग तौबियो आई वारी से लिथोक जरकेबा मयामदा नरेट तौरके याम फजन प्रेजेंटेशन तौरगा तौजरके तसेंगनमक्ति आई हुजी हुजी YouTube हांगिसे आई लैपटॉप पायरगा कंप्यूटर तौरगा कंप्यूटर ममांगदा फमलगा तौबा नते आइना तौरिबा एडिट खुदिंगमक आइना तौरिबा फजदबा हाइबा हितबा आई फोन दा आइगी फोन खतसिदा मोबाइल फोन तौबा नक्तनी हुजी फावबदा अदुगा आइना ngसाइसो आई पंजरखबनी आई कनागुमै कंटेंट अमा ममांग था मरी मंगा ममांग थागलुबना मरम ओरगा अदुगी कॉपीराइट स्ट्राइक से आई चारे स्ट्राइक मखल यामी स्ट्राइक से सुम अखोइना अनि अहुमलक चारगदी ब्लॉक तौखिबा लई अदु अमुक्तंग चाबदा हाई रिस्क स्ट्राइक काइना लई को असी हाई रिस्क स्ट्राइक अमा चाबदे था अमा मोनेटाइज तौबा यादा लई अदुसो आई सी वीडियो से मीनदी आई मोनेटाइज तौबा याबा यादबदु खंगदबनिना आई सुम पाव ओइगेरा मरमरक्ता मयामगी ई पावगी नुंगाइबा नत्र हुजी हुजी थोइबा अखोइगी थौदोक वाथोक ओइगेरा ngarang नानतसु आइगी ब्लॉग को याम फजबम ख मयामना नुमिनिनी खतदा 6K viewers यौबनी कनानो हाबका अखोइगी हुजी हुजी लक्ष्मी थोकचोम हाइबनी को नुपी मचा इचन जो लक्ष्मी थोकचोम हाइबनी अदुगा अखोइगी नुंसिरबा इनाव फुटबॉलर रमानंदा की किडनी डोनेट तौबगी मतंग ना मयामना वायरल चलबनी मयाम लोय तारबनी खंगलब नक्तनी अदुगी वारी सिंगदो अदुगी हुजिकी इचंदुना मंगोन माना मागी किडनी से डोनेट तौगे खोटके गा हाइना रमानंदा की दमकता डोनेट तौगे हाइना तौरपगे इशा इमानबा म तौर इशा मगनदि नतरे इमानबा म तौरगा वीडियो कॉल वीडियो कॉल दिनते ऑडियो दा कॉलिंग तौरगा रिकॉर्ड तौरगा अखोय माबु थागत पिबगी वहाइनी मसी मयामना मंगोंदा नेगेटिव कमेंट क्या अमा पीबा यावबा ए ममांग थेनख्रे मसी तौबिगनु इचन सिबी मागी थौना मागी वाखल्लोन मागी पुक्चेल मंगोंदा खंजरिबा वाखल्लोन मसी अखोयने यामना थागतनिंगाय ओय मसिमतंग मयामना कंगलेचा मयामना इचल असिबु इनाव असिबु इचल असिबु थागत पिउ यारे कई माबु थागत होय अखोय हुजी पाव ताजरे मागी ब्लड ग्रुप मैचिंग तौदबा खोतबना मरम ओरगा याबा यादबा हाइमे मसी लोय तोकथोखरो मंगोंदा फावरिबा वाखल्लोन माना तौगेना खलिबा कथोकेना खलिबा मसागी कया ऑर्गन अमा कमिंगोन पिथोपा हाइजे मसी क्या पैसा नतब हुजी रमानंदना पैसा मयाम पारे खलचे माबु मागी दमकता पैसा मया लंगथोगस किडनी जे लेइत्रे खलचे अदु कमाय तौदुना पैसा ने लेबा याबा नते मसी अदुना हुजी इचनजी वाखलोनसे ओइनिंगबो ओइसनु मागी मनु कैरेक्टर अदुदा अमत थिबिरुनु मागी खलिबा वाखलोनसे मसी अखोय लोइना थागतनिंगाय ओइ अदुना इना कॉल सिमा तौरगा मागी थागत वहाई पिबिबोइना अदुगी कॉल दुगी रिकॉर्डिंग अमतंग आइना नोंनिनी ममांगदा थाजाखरबनी अजुसु मयामनगी सपोर्ट याम फंगी मयाम नुंसिबिदुना येंगबी ताबी को सिगुमसे अखोय याके सपोर्ट तौसे नुंसिबीसे
ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯗ ꯃꯩꯇꯩ ꯆꯅꯨꯔꯥꯁꯤꯡꯒꯤ ꯏꯗ ꯏꯄꯥ ꯏꯄꯨꯗꯒꯤ ꯏꯗ ꯇꯣꯡꯗ ꯌꯥꯎꯗꯨꯅ ꯂꯥꯛꯑꯕ ꯊꯧꯅꯥ ꯐꯕꯁꯦ ꯌꯥꯎꯗꯨꯅ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯕ ꯃꯁꯤꯃꯇꯪ ꯑꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯆꯔꯁ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯥꯏꯐꯁꯤꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗ ꯑꯩꯁꯦ ꯃꯤꯅꯤꯠ 10ꯁꯨ ꯌꯧꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯆꯦꯇꯤꯡꯁꯨ ꯑꯩ ꯋꯤꯁ ꯈꯔ ꯇꯧꯕꯤꯔꯝꯕꯅꯤ ꯑꯗꯨ ꯆꯦꯇꯤꯡꯁꯦ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯑꯩ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯒꯦ ꯂꯥꯏꯐꯁꯦ ꯀꯨꯏꯅꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯅꯤꯡꯗꯕꯅꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯚꯔ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ나 ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯠꯍꯟꯕ ꯌꯥꯏ ꯐꯣꯇꯣꯁꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯠꯍꯟꯕꯗꯤ ꯌꯥꯏ ꯑꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯐꯖꯕ ꯋꯥꯠꯂꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯣꯚꯔ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯃꯅꯤꯄꯨꯔꯤ ꯀꯣꯚꯔ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯃꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯑꯊꯨꯕꯗ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯒ ꯑꯩ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤꯜꯂꯛꯑꯅꯤ ꯐꯣꯝ ꯊꯥꯗꯕ ꯑꯩ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝꯗꯤ ꯌꯥꯝꯅ ꯂꯨꯄꯥ 10 20 ꯉꯥꯏ ꯑꯩꯅ ꯂꯧꯔꯕꯗ ꯄ꯭ꯔꯥꯏꯖ ꯑꯩꯅ ꯉꯝꯖꯕ ꯑꯩꯅ ꯁꯨꯝ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯀꯤ ꯑꯩꯅ ꯀꯣꯚꯔ ꯁꯣꯡꯁꯤꯒꯤ ꯑꯩ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯩꯅ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯂꯥꯛꯑꯒ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯈꯣꯠꯄꯒꯤ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯅꯣꯏꯁꯨ ꯐꯣꯝ ꯂꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯕ ꯂꯥꯛꯄ ꯈꯣꯠꯄ ꯂꯣꯏꯅ ꯑꯦꯀꯥꯎꯟꯗ ꯅꯠꯇ꯭ꯔꯒ ꯖꯤꯄꯦꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯒ ꯁꯥꯟꯅꯒꯗꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ ꯃꯌꯥꯝꯅ ꯃꯁꯥꯒꯤ ꯚꯣꯀꯦꯜꯗ ꯌꯥꯝ ꯁꯦꯡꯕ ꯚꯣꯀꯦꯜꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯃꯤꯅꯤꯠ 3ꯗꯒꯤ 5 ꯐꯥꯎꯒꯤ ꯑꯩ ꯋꯥꯆꯦꯞꯇ ꯊꯥꯕꯤꯔꯛꯑꯒ ꯑꯩ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ 9856438097 ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯇꯧꯔꯒ ꯑꯩ ꯀꯣꯚꯔ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯩ ꯁꯤꯟꯒꯦ ꯈꯜꯂꯝꯕꯁꯦ ꯑꯗꯨ ꯑꯩ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯃꯌꯥꯝ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯕꯅꯤꯅ ꯑꯩ ꯁꯤꯗ ꯁꯣꯏꯗꯅ ꯁꯤꯟꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯁꯨ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕ ꯄꯤꯛꯂꯕ ꯑꯃꯁꯨꯡ ꯚꯣꯀꯦꯜꯁꯤ ꯌꯥꯝ ꯐꯖꯕ ꯇꯝꯃꯨꯗꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯨꯜꯁ ꯈꯔꯁꯨ ꯑꯩ ꯍꯌꯦꯡ ꯏꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯏꯐꯇ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯔꯨꯜꯁ ꯈꯔ ꯁꯨꯝ ꯂꯩꯒꯅꯤ ꯇ꯭ꯔꯦꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯣꯔꯒꯥꯟ ꯑꯦꯅꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯑꯣꯔꯒꯥꯟ ꯒꯤꯇꯔꯒꯨꯝꯕ ꯄꯥꯏꯔꯒ ꯁꯨꯝ ꯁꯛꯄ ꯌꯥꯕ ꯈꯣꯠꯄꯒꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯁꯛꯑꯒ ꯑꯗꯨꯒꯨꯝꯕ ꯀꯝꯃꯤꯁꯟ ꯑꯃꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯟꯖꯒꯦ ꯈꯜꯂꯤꯁꯦ ꯑꯗꯣ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤꯗꯨꯒꯃꯒ ꯑꯩ ꯃꯔꯛ ꯊꯠꯅ ꯁꯨꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯄꯥꯎ ꯑꯃ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯕ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10ꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯕꯦꯜ ꯑꯥꯏꯀꯟ ꯈꯤꯡꯒ ꯊꯝꯕꯤꯌꯨ ꯑꯩ ꯌꯥꯝ ꯀꯥꯟꯅꯕ ꯀ꯭ꯂꯥꯁ 10ꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯅ ꯁꯨꯝ ꯄꯥꯎꯁꯤ ꯈꯪꯒꯟꯗꯦꯕ ꯀꯌꯥ ꯑꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯁꯦ ꯑꯩ ꯈꯪꯍꯟꯖꯔꯛꯀꯦ ꯑꯩ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩ ꯁꯨꯝ ꯄꯥꯒꯦ ꯑꯕꯨꯡꯆꯥ ꯈꯨꯃꯩ ꯑꯗꯣ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯁꯥꯔ ꯅꯨꯡꯁꯤ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯕꯤꯌꯨ ꯁꯥꯔ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯕꯨꯡꯆꯥ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯣꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯁꯨꯝ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯅ ꯌꯥꯔꯤꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒꯤ ꯂꯣꯒꯣ ꯈꯔ ꯍꯣꯡꯈ꯭ꯔꯕꯅꯤ ꯑꯃꯨꯛꯀ ꯍꯣꯡꯒꯦꯅ ꯈꯜꯂꯤ ꯂꯣꯒꯣꯁꯤ ꯈꯤꯇꯪ ꯐꯖꯕ ꯂꯣꯒꯣ ꯑꯃ ꯑꯩ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯩꯁꯦ ꯑꯗꯨ ꯀꯝꯄ꯭ꯌꯨꯇꯔ ꯀꯩꯀꯩꯅ ꯁꯥꯕ ꯅꯠꯇꯕꯅ ꯋꯥꯜꯗ ꯁꯥꯕꯅꯤꯅ ꯈꯤꯇꯪꯗꯤ ꯑꯩ ꯃꯇꯝ ꯆꯪꯉꯦ ꯑꯗꯨ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯨꯝ ꯀꯧꯕꯅꯤ ꯃꯃꯤꯡꯗꯣ ꯍꯣꯡꯗꯧ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯔꯤꯕ ꯃꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛꯇ ꯇꯧꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯇꯤꯆꯔꯁ ꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯂꯥꯏꯐ 5 September 2020 ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯍꯟꯖꯤꯟ again and again ꯑꯩ ꯊꯦꯡꯛꯁ ꯑꯦ ꯂꯣꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯉꯁꯤ ꯆꯦꯇꯤꯡ ꯇꯧꯕꯗ ꯆꯪꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯕꯥꯏ ꯕꯥꯏ